Ima, aeroplane tongdure nung ay bro. Aki bazu pawi. Mira ito is. Aeroplane thori je mira ay hamara. Ado मैं हम कमेंट आई रहूँ को. Koi dah tu kena yang bukan lagi orang sih deh. Macam nak koi dah tu happy deh. Ini asyik suri di tum deh ramai. Asyik koi tin bibla ini. Mayang marak sida panik selize mathandani ye mayang nai selize. Ado na photo kapo oi. Yung dei tara se bicha te na khoi che na sida ngai. Yung dei tara se bicha tra ne. Asi je kana chaken to ne Guwahati da khoi che ne aduga khoi ma ga khoi hum chatoi ni ngasi je Ahanba ko ma ko ni aeroplane tongba ki je in tole re khoi ma je adu ki re ju pai lete aeroplane na tana jik chani ngai pamai le jadarom ni na aeroplane chat pa tare che rosni na pi rak pa keno je ma ga chan je rage gimbal jim ga haidi hayenga da khoi che reels tawni pa khot pa le khoi ju video nam ni pa khot pa kai tor pa ka na ko ngai ni ngai si ma hap chan le ada ju dum matam phanga di video je ko blog oina sai sum thaga lakke ado yum dei langam bina ichan ga teka ga moi thokpa taw jor ni Betul nama kan ni. khoi ja ada matam phanga di sum blog kumba dum taw lakke ado phangdre di khangdre no ana be gi sat pani na ko phangbe phangde adu di hai ngamdre ado adum phanga ga di adum namake ada ju khoi che je ngasi di dressing di sas hip hop ni Ay sunang ada dress na makto ni. Mayek na di ko loy pulo. mayang nai pu ya Mayek na bisel ni. ngam bi khoi da khoi ma loi san re ji airport chat na ba taw ra ge ma ma je ta pa han oi di da ho na me na han room do aseng be jam kan na han oi na un do ne Dai bani na ko che waje tin tok pirage. Koi ma ga mo yung Guwahati da piu ka pagi. Ko dai bani na tin sala ni. Ima, aeroplane tongdure nung ay bro. Aki bazu pawi. Nungai bazu pawi. Acha. Oi, ada ni. Nangdi. Hai kita kang tu. Aeroplane tongbo ay gadray. Nangdi pham daw ka tan kay. Nang na pai daw sunat tok Ni ba. mau ambil ramai. Sabdan da pa. khoi da tong di ko khoi hum tong di ba Yang saya terima. Koi hum tu. Koi dah koi maga, koi aeroplane tung tri. Ada koi maga ni dengan si tong ni. Koi dah tengah. Neng koi dah umpu biru ni ai na. Ai na pupi ni ai bagi moi jong koi dah karau. Mane harau taton gai ga di thaina sana bo kot pa sum chat pada dum tonge ba ko ko da sida leire background fajar di arah mangan jaw Maming di mangal ni kera di mamme. sai Mari kem tay ni kang de tu gini. Mudi mu zada bne ba. Ado ngarang ke ni jeng lam no tay na ba ani piro ai. di uring mama ni na yam ka hena chaw chunga ka handa di nap ta ya de ware da uring tung bi pun si uring tung bai di khangam ni yam ngai ti Koi dah tu kena yang bukan lagi orang sih deh. Macam nak koi dah tu happy deh. Mama rada lagi. nuôi bu ni hay hấp chân Nuôi bu ni nuôi deh dah. Mi bu lau je ni ke. Duk lau. akhoi ma gi se chakhau gi problem se wa mayam ko so mo khra ma na de mai chakhau gi problem se Manipur da ye ba ye nge duga test kum ba to ba gan da di na kem ta de dum hai ba ke no chakhau kum ba so ko ba do ga shu thoi na lai te liver bu dik dang soi hai liver gi da kum ba din thai duga makhan chakhau gi myam try tore do ma se mi na Guwahati chalaga phai na ma gi mama na bi bin hai pu de gi ko ma se Guwahati se mu yam chati nge ba adudai amuk tang di yau thora je duga ye nga se na adudai doctor specialist ama recommend to bi re ba ko yeng doi ne ini asi suri di tum le rame asi bo koi thin bi bla ini abai thin bi bla ini koi noi se na dor ko da bu diam active oi ri da làm xiên stress ni ada chakhragada miyoi basing miyoi bani sida leire miyoi bama miyoi bam leiramdre miyoi bam si leire nang miyoi bna traicha ai je miyoi ba na hai bi di kai hai de di khang da bra ba ai je miyoi ba ne hoi
ꯅꯣꯏ ꯃꯤꯑꯣꯏꯕ ꯑꯍꯨꯝꯅꯦꯅ ꯑꯩ ꯍꯥꯏꯅꯦ ꯉꯁꯥꯏꯗꯤ ꯆꯦꯛ ꯇꯧꯅꯔꯣ ꯒꯥꯔꯤꯗ ꯀꯩꯗ ꯀꯧꯔꯝꯕ ꯈꯣꯠꯄ ꯀꯩꯝ ꯌꯥꯎꯗ꯭ꯔꯦꯀꯣ ꯍꯧꯖꯤꯛ ꯕꯣꯔꯗꯤꯡ ꯄꯥꯁ ꯀꯩꯅꯣ ꯇꯧꯕ ꯂꯣꯏ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀꯔꯤ ꯂꯣꯏ ꯂꯣꯏꯔꯦ ꯇꯣꯡꯒꯗꯕꯒꯤ ꯉꯥꯏꯔꯦ ꯃꯥ ꯅꯪ ꯅꯪ ꯏꯊ ꯊꯒꯠꯂꯕꯣ ꯑꯩꯈꯣꯏ ꯃꯥꯒ ꯑꯩꯈꯣꯏ ꯆꯦꯒꯒꯤ ꯑꯍꯥꯟꯕ ꯐ꯭ꯂꯥꯏꯠ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ ꯇꯣꯡꯗꯣꯏꯁꯦ ꯑꯩꯈꯣꯏ ꯃꯥ ꯍꯣꯔꯦꯟ ꯁꯨꯃꯥꯏꯅ ꯇꯧꯗꯧꯔꯝ ꯈꯪꯉꯦ ꯑꯩ ꯄꯥꯏꯈꯠꯄ ꯀꯥꯟꯗ ꯆꯠꯀꯗꯧꯔꯦ ꯐ꯭ꯂꯥꯏꯠ ꯀꯥꯗꯧꯔꯦ ꯑꯩꯈꯣꯏ ꯃꯥ ꯄꯥꯈꯠꯄ ꯍꯧꯔꯦꯌꯦ ꯐ꯭ꯂꯥꯏꯠ ꯀꯥꯔꯝꯗꯥꯏꯒꯤ ꯑꯗꯣ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯅꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡ ꯐꯪꯖꯔꯦ ꯑꯗꯣ ꯅꯍꯥꯟꯅ ꯐꯔꯝꯃꯒꯗꯤ ꯆꯥꯅꯔꯝꯃꯒꯗꯤ ꯃꯅꯤꯄꯨꯔꯗ ꯌꯦꯡꯕꯗ ꯃꯥꯏꯁꯦ ꯆꯠꯂꯝꯃꯔꯣꯏꯗꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯃꯥ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯗꯣꯔꯦ ꯍꯣꯏ ꯀꯥꯔꯁꯤ ꯂꯥꯛꯑꯣ ꯀꯩꯕ ꯏꯃꯥ ꯌꯥꯝ ꯆꯥꯎꯋꯦ ꯀꯤꯖꯩꯌꯦ ꯌꯥꯝ ꯌꯥꯝꯕꯗꯤ ꯆꯥꯎꯗꯦ ꯀꯅꯥꯝ ꯀꯥꯔꯛꯇ꯭ꯔꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯇꯥꯔꯦ ꯃꯌꯥꯏ ꯊꯪꯍꯧꯗꯣꯏꯖꯥꯠꯂ ꯃꯌꯥꯏ ꯊꯪꯒꯦ ꯍꯥꯏꯔꯣ ꯍꯣꯔꯦꯟ ꯄꯥꯏꯈꯠꯄ ꯃꯥ ꯀꯤꯗꯣꯏꯔꯦ ꯈꯣꯏ ꯃꯥ ꯄꯥꯏꯈꯠꯄ ꯀꯤꯅꯤ ꯍꯥꯏꯔꯕ ꯀꯤꯗꯣꯏꯅꯦ ꯑꯩꯅ ꯍꯥꯏꯁꯦ ꯑꯗ ꯃꯌꯥꯏ ꯐꯝꯒꯦꯗꯤ ꯐꯝꯍꯧꯔꯣꯁꯦ ꯂꯧꯅꯔꯣ ꯑꯩꯈꯣꯏ ꯃꯥ ꯑꯦꯔꯣꯄ꯭ꯂꯦꯟꯒꯤ ꯏꯟꯁꯄꯦꯛꯁꯟ ꯂꯣꯏꯔꯦ ꯀꯌꯥꯝ ꯆꯥꯎꯋꯤ ꯀꯌꯥꯝ ꯁꯥꯡꯉꯤꯅ ꯑꯗꯣ ꯀꯔꯤꯝ ꯇꯧꯔꯣꯏ ꯃꯥꯁꯤꯗ ꯇꯣꯡꯕꯗ ꯀꯔꯤꯝ ꯄꯥꯈꯠꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯃꯤꯗ ꯑꯩ ꯀꯧꯔꯤꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯊꯧꯔꯤꯁꯦ ꯃꯤꯔꯥ ꯑꯩꯈꯣꯏ ꯃꯥꯅ ꯑꯗꯣ ꯃꯌꯥꯝ ꯀꯃꯦꯟ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯃꯦꯆꯤꯟꯅ ꯆꯦꯟꯗꯧꯔꯦ ꯌꯧꯁꯤꯜꯂꯦ ꯁꯤꯗ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯃꯥꯒ ꯉꯥꯏꯔꯒ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯄꯤꯛꯑꯞ ꯇꯧꯕ ꯂꯥꯛꯀꯗꯕꯗꯣ ꯂꯥꯛꯈꯤꯔꯣꯏꯅ ꯉꯥꯏꯍꯥꯛ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯁꯦ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯕꯗꯒꯤ ꯃꯤꯠꯁꯤꯟ ꯃꯨꯁꯟꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯀꯣꯛ ꯉꯥꯎꯔꯕꯣ ꯃꯄꯥꯟ ꯑꯣꯏꯅ ꯊꯣꯛꯑ ꯂꯩꯔꯨꯔꯁꯤꯔꯥ ꯃꯌꯥꯡ ꯃꯔꯛꯁꯤꯗ ꯐꯅꯦꯛ ꯁꯦꯠꯂꯤꯁꯦ ꯃꯊꯟꯇꯅꯤ ꯃꯌꯦꯛ ꯅꯥꯏꯕ ꯁꯦꯠꯂꯤꯁꯦ ꯑꯗꯨꯗꯨꯅ ꯐꯣꯇꯣ ꯀꯥꯞꯄꯛꯑꯣꯌꯦ ꯁꯦꯝꯃꯣ ꯑꯗꯨꯗꯤ ꯀꯥꯞꯄꯛꯑꯒꯦ ꯐꯣꯇꯣꯒꯤ ꯄꯣꯁ ꯇꯧꯔ ꯂꯦꯞꯄꯦ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯂꯧꯔꯛꯑꯣꯌꯦ ꯀꯩꯅꯣ ꯃꯥ ꯍꯥꯏꯁꯦ ꯑꯩ ꯀꯣꯛ ꯉꯥꯎꯔꯦ ꯁꯦ ꯐꯣꯇꯣꯁꯨ ꯈꯔ ꯀꯥꯞꯄꯤꯔꯛꯀꯦ ꯒꯥꯔꯤꯁꯦ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯒ ꯀꯨꯏꯕꯗꯒꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯋꯥꯔꯛꯄꯗꯒꯤ ꯍꯦꯟꯗꯣꯔꯒ ꯇꯨꯝꯈꯤꯗꯧꯔꯦ ꯑꯩꯈꯣꯏ ꯃꯥꯒꯁꯦ ꯀꯣꯛ ꯉꯥꯎꯋꯦꯅ ꯇꯧ ꯂꯩꯔꯦ ꯆꯥꯛ ꯂꯥꯝꯃꯦꯅ ꯁꯤꯗ ꯕꯤꯔꯌꯥꯅꯤ ꯆꯥꯈꯤꯁꯦꯅ ꯁꯤꯗ ꯀꯩꯅꯣ ꯇꯧ ꯂꯩꯔꯦ ꯑꯩꯈꯣꯏ ꯃꯥꯅꯗꯤ ꯀꯥ ꯌꯧꯅꯤꯡꯕꯅ ꯌꯥꯗ꯭ꯔꯦ ꯁꯨꯒꯠꯂꯒ ꯍꯥꯡꯉꯦ ꯕꯤꯔꯌꯥꯅꯤ ꯑꯣꯏꯅ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥ ꯗꯣꯛꯇꯔꯅ ꯆꯥꯕ ꯀꯛꯑꯣ ꯈꯣꯠꯂꯣ ꯍꯥꯏꯔꯛꯑꯗꯤꯅ ꯄꯥꯈꯠꯇꯅ ꯌꯦꯡꯗ꯭ꯔꯤꯉꯩꯁꯦ ꯌꯥꯝ ꯆꯥꯁꯤꯜꯍꯧꯔꯒꯦ ꯍꯧꯖꯤꯛ ꯆꯥꯔꯨꯕꯗꯒꯤ ꯈꯔ ꯅꯦ ꯇꯥꯔꯦ ꯍꯤꯡꯗꯧ ꯃꯥꯜꯂꯦꯕ ꯑꯗꯨꯗꯤ ꯍꯣꯔꯦꯟ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯦ ꯀꯩꯅꯣꯗꯅꯦꯕꯀꯣ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯕꯁꯇꯤꯗ ꯑꯗꯣ ꯍꯣꯔꯦꯟ ꯋꯥꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯍꯣꯔꯦꯟ ꯔꯨꯝ ꯌꯧꯔꯀꯥꯟꯗ ꯑꯗꯨꯝ ꯀꯩꯀꯩ ꯑꯗꯨꯝ ꯍꯣꯔꯦꯟ ꯀꯣꯟꯅ ꯎꯠꯂꯛꯑꯒꯦ ꯍꯧꯖꯤꯛꯀꯤꯗꯤ ꯋꯥꯔꯦ ꯂꯣꯈ꯭ꯔꯥ ꯌꯧꯔꯛꯄꯗ ꯂꯣꯡꯅ ꯇꯥꯗꯧꯔꯦ ꯍꯧꯖꯤꯛ ꯀꯣꯛ ꯆꯤꯛꯈꯠꯂꯛꯑꯦ ꯇꯧꯔꯤꯁꯦ ꯀꯥ ꯌꯧꯔꯦ ꯁꯤꯗ ꯀꯥ ꯌꯧꯕꯗꯩꯗꯤ ꯑꯩꯈꯣꯏ ꯃꯥ ꯈꯤꯇꯪ ꯐꯕ꯭ꯔꯣ ꯏꯃꯥ ꯐꯃꯨꯡ ꯑꯣꯏꯔꯛꯄꯁꯦ ꯃꯥ ꯋꯥꯔꯦꯅ ꯑꯁꯤꯒꯤ ꯃꯥꯜꯂꯒ ꯂꯥꯛꯄꯅꯦ ꯑꯗꯣ ꯁꯤ ꯀꯥ ꯌꯧꯕꯗꯩ ꯈꯤꯇꯪ ꯐꯔꯦꯌꯦ ꯑꯗꯣ ꯑꯩꯈꯣꯏ ꯆꯦ ꯀꯝꯗꯧꯕꯤꯔꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯉꯥꯛꯇꯪ ꯂꯩ ꯈꯤꯇꯪ ꯐꯔꯦ ꯍꯛꯆꯥꯡꯗꯣ ꯌꯥꯝ ꯁꯥꯏꯌꯦ ꯑꯩꯈꯣꯏꯅ ꯌꯦꯡꯒꯗꯕ ꯗꯣꯛꯇꯔꯗꯣ ꯉꯁꯤ ꯐꯪꯗ꯭ꯔꯦꯕꯀꯣ ꯉꯁꯤ ꯍꯌꯦꯡ ꯍꯪꯆꯤꯠ ꯁ꯭ꯋꯥꯏ ꯐꯪꯉꯔꯣꯏꯗ ꯃꯟꯗꯦꯗ ꯇꯥꯔꯅꯤ ꯑꯗꯣ ꯉꯁꯤ ꯄꯥꯗꯕꯤꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯉꯁꯤ ꯁꯒꯣꯜꯁꯦꯜ ꯏꯔꯥꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯗꯣꯔꯦꯕꯀꯣ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯑꯃꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ ꯁ꯭ꯋꯥꯏꯗ ꯖꯨꯗ ꯆꯠꯄ꯭ꯔꯥ ꯈꯣꯠꯄ꯭ꯔꯥ ꯇꯧꯔꯒ ꯈꯔ ꯉꯥꯏꯔ ꯂꯩꯇꯥꯕꯅꯦ ꯑꯗꯨꯒ ꯃꯟꯗꯦꯗ ꯌꯦꯡꯉꯒꯦ ꯗꯣꯛꯇꯔꯁꯤꯅ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯁꯤꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯣꯟꯊꯣꯛꯑ ꯂꯩꯔꯅꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯑꯣꯟꯊꯣꯛꯑ ꯂꯩꯔꯅꯤ ꯑꯗꯣ ꯌꯨꯝꯗꯁꯨꯅꯦ ꯌꯨꯝꯗ ꯂꯝꯉꯥꯟꯕꯤꯗ ꯚꯤꯗꯤꯑꯣ ꯅꯝꯃꯣꯅꯗꯤ ꯍꯥꯏꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯃꯥꯅ ꯚꯤꯗꯤꯑꯣꯁꯦ ꯀꯔꯤ ꯅꯝꯃꯒ ꯊꯥꯒꯠꯂꯛꯏ ꯌꯦꯡꯉꯁꯦ ꯑꯉꯥꯡ ꯂꯩꯍꯧꯔꯤꯕ ꯏꯆꯟ ꯍꯣꯏ ꯆꯜꯕꯤꯅꯥ ꯍꯣꯏ ꯒꯨꯋꯥꯍꯥꯇꯤ ꯆꯠꯄꯁꯦ ꯑꯩ ꯍꯟꯗꯛ 2 ꯁꯨꯕꯅꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯚꯦꯇꯅꯔꯤꯒꯤ
ꯀꯩꯅꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯕꯩꯀꯥꯟꯗ ꯐꯥꯔꯝ ꯚꯤꯖꯤꯠ ꯇꯧꯕ ꯆꯠꯂꯦꯕ ꯁꯤꯂꯣꯡꯗ ꯑꯗꯨꯗ ꯃꯈꯥꯗ ꯆꯠꯄ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯉꯦ ꯍꯟꯗꯛ ꯑꯍꯥꯟꯕ ꯑꯩꯕꯨꯗꯤ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯃꯔꯤꯔꯛꯇꯤ ꯁꯨꯔ ꯃꯥꯜꯂꯦ ꯃꯔꯤꯔꯛ ꯁꯨꯔꯦ ꯁꯤꯗ ꯅꯨꯡꯗꯤ ꯍꯪꯆꯤꯠꯇꯤ ꯈꯤꯇꯪ ꯂꯥꯡ ꯌꯥꯅꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝꯗꯤ ꯕꯦꯜꯀꯣꯅꯤ ꯂꯩꯌꯦ ꯁꯤꯗ ꯁꯤꯗꯅꯗꯤ ꯅꯨꯡꯊꯤꯟꯗꯗꯤ ꯈꯔ ꯐꯨꯠꯂꯅꯤ ꯑꯩꯈꯣꯏ ꯆꯦꯅ ꯀꯥꯄꯦꯟ ꯁꯦꯠꯄꯁꯦ ꯐꯖꯗꯤ ꯌꯥꯝ ꯐꯖꯕꯅꯤ ꯑꯩꯈꯣꯏ ꯆꯦ ꯁꯤꯗ ꯃꯥꯔꯀꯦꯇꯤꯡ ꯇꯧꯔꯤ ꯅꯠꯇꯦ ꯃꯔꯨ ꯃꯔꯥꯡ ꯂꯧꯔꯣ ꯍꯥꯏꯕ ꯆꯦ ꯑꯩꯅ ꯆꯦꯡ ꯍꯥꯏꯔꯤꯅꯦ ꯆꯦꯡꯗꯤ ꯂꯧꯔꯦ ꯑꯗ ꯃꯔꯨ ꯃꯔꯥꯡ ꯀꯩꯀꯩ ꯂꯩꯕ ꯈꯣꯠꯄ ꯑꯁꯣꯝꯗ ꯀꯔꯤ ꯀꯔꯤ ꯂꯧꯗꯣꯏꯕ ꯌꯦꯡꯁꯤ ꯂꯧꯔꯣ ꯑꯅꯤ ꯑꯍꯨꯝ ꯄꯥꯏꯁꯜꯂꯛꯑꯣꯅꯦ ꯌꯨꯝꯗꯒꯤ ꯇꯔꯥ ꯆꯠꯄꯤ ꯆꯠꯇꯦꯅ ꯑꯩꯈꯣꯏ ꯆꯦꯅ ꯁꯤꯗ ꯉꯛꯏꯌꯦ ꯌꯨꯝꯗꯒꯤ ꯇꯔꯥ ꯆꯠꯄꯤ ꯆꯠꯇ꯭ꯔꯕꯅꯦ ꯑꯍꯥꯟꯕ ꯑꯣꯏꯕꯒꯤ ꯄꯣꯠ ꯆꯩ ꯂꯩꯕ ꯂꯣꯏꯁꯜꯂꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯖꯥꯔ ꯄꯨꯈꯠꯂꯒ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯈꯠꯂꯒꯦ ꯃꯥꯔꯀꯦꯇꯤꯡ ꯃꯨꯚꯃꯦꯟ ꯄꯣꯠ ꯇꯤꯛꯄ ꯂꯣꯏꯔꯦ ꯑꯩꯅ ꯖꯥꯔ ꯊꯥꯡꯉꯒꯦ ꯖꯥꯔ ꯌꯣꯜꯂꯦ Oro भैया 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 Mahubali. Shish. Koi ne? Kariya? Mazar da senge ek tamer nang kadra hai. Steer jida duzu. Yam singe no? Kubong nara kane. Ai steer am tong oi go. Khoi mana baya jiga maitero no wari kan sanani baya je maitero di khang dre kan na ngau ri. Mana maitero na kan na wang ang jen ba. Ma maitero da pot lei bu pong hong na ri bo. Ma ai dei de chumba kan de. Keji ma khai de 30 hai. Chumbre. 60 hai. Wow. Chumre yang mo de. Akhoi chena Hindi ga lon na market to re marketing kadai. Ai yawi drum ni. 130 ki. Ai thaja dam ne khoi che smai pot lei ba hei ni ga je. Ala ma hai ram me. Khoi ma je wa ri di hai ra. Tum na le ho ga ra ga te no to wong lai ne. Hinjang khan ba chat ni hai ba mu lai. Nga lo ge kg makhai. Tàu ra cái cha này ngay